ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒ ꯚꯤꯖꯥ ꯐ꯭ꯔꯤ ꯑꯦꯟꯇ꯭ꯔꯤ ꯁꯤꯁꯇꯦꯝ ꯑꯃ ꯊꯝꯅꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯂꯤꯉꯩꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯁ꯭ꯔꯤ ꯂꯪꯀꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥ ꯌꯥꯎꯅ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯁꯤꯇꯤꯖꯦꯟꯁꯤꯡꯕꯨ ꯁ꯭ꯔꯤ ꯂꯪꯀꯥꯗ ꯚꯤꯖꯥ ꯐ꯭ꯔꯤ ꯁꯤꯁꯇꯦꯝꯗ ꯆꯪꯍꯟꯕ ꯌꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯔꯛꯈ꯭ꯔꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯞꯗꯦꯠ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯑꯀꯣꯏꯕ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯃꯔꯛꯇ ꯂꯥꯛꯂꯤꯕ ꯑꯅꯧꯕ ꯗꯦꯕꯂꯞꯃꯦꯟꯠꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯁ꯭ꯔꯤ ꯂꯪꯀꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯍꯧꯈ꯭ꯔꯤꯕ ꯆꯍꯤ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯏꯀꯣꯅꯣꯃꯤꯛ ꯀ꯭ꯔꯥꯏꯁꯤꯁ ꯑꯃ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯀ꯭ꯔꯥꯏꯁꯤꯁꯁꯨ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯂꯤꯗꯔ ꯐꯥꯎꯕ ꯍꯣꯡꯗꯣꯛꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯄ꯭ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯄꯦꯂꯦꯁꯇ ꯊꯣꯝꯖꯤꯟꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯏꯔꯥꯡ ꯑꯃ ꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕ ꯀꯟꯇ꯭ꯔꯤ ꯑꯃꯈꯛꯅꯤ꯫ ꯁ꯭ꯔꯤ ꯂꯪꯀꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯏꯀꯣꯅꯣꯃꯤ ꯑꯁꯤꯗ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗꯒꯤ ꯂꯝ ꯑꯁꯤꯕꯨ ꯌꯦꯡꯕ ꯂꯥꯛꯄ ꯇꯨꯔꯤꯁꯁꯤꯡꯗꯒꯤ ꯖꯦꯅꯦꯔꯦꯠ ꯇꯧꯕ ꯐꯟꯁꯤꯡ ꯑꯁꯤꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯁꯔꯨꯛ ꯑꯃ ꯌꯥꯎꯔꯤ꯫ ꯍꯧꯈ꯭ꯔꯤꯕ ꯆꯍꯤꯗ ꯊꯣꯛꯈꯤꯕ ꯁ꯭ꯔꯤ ꯂꯪꯀꯥꯒꯤ ꯏꯀꯣꯅꯣꯃꯤꯛ ꯀ꯭ꯔꯥꯏꯁꯤꯁ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯃꯗ ꯀꯣꯚꯤꯗ-19ꯅ ꯂꯥꯛꯄꯗꯒꯤ ꯁ꯭ꯔꯤ ꯂꯪꯀꯥꯗ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗꯒꯤ ꯇꯨꯔꯤꯁꯁꯤꯡ ꯂꯥꯛꯄ ꯂꯦꯞꯈꯤꯕ ꯑꯁꯤꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝ ꯑꯃ ꯑꯣꯏꯈꯤꯕꯅꯤ꯫ ꯁ꯭ꯔꯤ ꯂꯪꯀꯥ ꯍꯧꯖꯤꯛ ꯑꯁꯤ ꯃꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯒꯤ ꯐꯤꯚꯝ ꯑꯁꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯐꯒꯠꯄꯃꯛ ꯑꯣꯏꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟ ꯌꯥꯎꯅ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯁ꯭ꯔꯤ ꯂꯪꯀꯥꯗ ꯚꯤꯖꯥ ꯐ꯭ꯔꯤ ꯑꯦꯟꯇ꯭ꯔꯤꯒꯤ ꯈꯨꯠꯊꯥꯡꯗ ꯌꯥꯝꯅ ꯂꯥꯏꯅ ꯂꯥꯛꯍꯟꯗꯨꯅ ꯇꯨꯔꯤꯁꯁꯤꯡ ꯑꯦꯇ꯭ꯔꯦꯛ ꯇꯧꯕꯈꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯐꯔꯝ ꯀꯌꯥꯗꯁꯨ ꯑꯅꯧꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯥꯛꯇꯨꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯊꯕꯛꯁꯤꯡ ꯇꯧꯗꯨꯅ ꯁ꯭ꯔꯤ ꯂꯪꯀꯥꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯕꯨ ꯈꯔ ꯐꯒꯠꯍꯟꯅꯕꯒꯤꯗꯃꯛꯇ ꯄꯣꯂꯤꯁꯤ ꯑꯃ ꯑꯣꯏꯔꯤ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯚꯤꯖꯥ ꯐ꯭ꯔꯤ ꯁꯤꯁꯇꯦꯝ ꯑꯃ ꯊꯝꯗꯨꯅ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯁꯤꯇꯤꯖꯦꯟꯁꯤꯡ ꯑꯁꯤ ꯐ꯭ꯔꯤ ꯑꯣꯏꯅ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕ ꯌꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯅꯧꯕ ꯁꯤꯁꯇꯦꯝ ꯑꯃ ꯄꯨꯔꯛꯄ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯗ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯏꯟꯗꯤꯌꯥꯗ ꯂꯥꯛꯄ ꯇꯨꯔꯤꯁꯁꯤꯡꯒꯤ ꯔꯦꯡꯀꯤꯡꯗ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯒꯤ ꯂꯥꯛꯄ ꯇꯨꯔꯤꯁꯁꯤꯡꯅ ꯁꯦꯀꯦꯟ ꯄꯣꯖꯤꯁꯟꯗ ꯂꯩꯔꯤꯕꯅꯤ꯫ ꯁꯥꯎꯠ ꯑꯦꯁꯤꯌꯥꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯐ꯭ꯔꯤ ꯑꯣꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯍꯟꯗꯨꯅ ꯁꯥꯎꯠ ꯑꯦꯁꯤꯌꯥ ꯑꯁꯤꯕꯨ ꯆꯥꯎꯈꯠꯍꯟꯕꯗ ꯊꯥꯖꯕ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯏꯟꯗꯤꯌꯥꯒ ꯚꯤꯖꯥ ꯐ꯭ꯔꯤ ꯁꯤꯁꯇꯦꯝ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯏꯟꯗꯤꯌꯥꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯟꯅꯒꯗꯧꯔꯤꯕꯒꯦ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯟꯅꯒꯗꯧꯔꯤꯕꯒꯦ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯁꯨ ꯍꯪꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯅꯣꯔꯠ ꯏꯁꯀꯤ ꯔꯤꯖꯟ ꯑꯁꯤꯗ ꯚꯤꯖꯥ ꯐ꯭ꯔꯤ ꯁꯤꯁꯇꯦꯝ ꯂꯩꯇ꯭ꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯐꯥꯎꯕꯗ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯅꯣꯔꯠ ꯏꯁꯇꯔꯟ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯏꯃꯤꯒ꯭ꯔꯦꯟ ꯀꯌꯥ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯁꯤꯜꯂꯛꯄꯗꯒꯤ ꯅꯣꯔꯠ ꯏꯁꯇꯔꯟ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯗꯦꯃꯣꯒ꯭ꯔꯥꯐꯤꯗ ꯆꯦꯟꯖ ꯇꯧꯔꯛꯄꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯄ꯭ꯔꯣꯄꯣꯖꯦꯜ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯍꯥꯏꯔꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤ ꯂꯥꯛꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯛꯅꯕꯁꯨ ꯌꯥꯎꯔꯤ꯫ ꯃꯁꯤꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤ꯫ ꯑꯗꯣꯝꯒꯤꯅ ꯀꯔꯤ ꯃꯣꯠꯅꯣ?